Manipur top channel gi maru oiba I paw sing khara mayam da share tawjagi mayam loi phukta minasi ahanbada maru oiba paw ama oina la khocharakanda Tripura da Manipuri luf amatana malem gi imalon numit palan tawkhide malem gi imalon numite sai khuding tawna lamdamasigi masing likna taba Manipuri lol ngangba miyoi singi maraibakta andaksu ahongba ama tu uba phangkide Mama lol bunung sijaba furup kangluk khudingna numit asiga mari lainana lol gi hiram kya gi matangda nainabaga loinana makhal mathel gi tharom kya sa pangthoknai Manipur Assam Bangladesh na singba mafam singda tungan ba sangsthan lup kya na February kun ga mathoi numit asibu ikai khumnaraduna International Mother Languages Day haina palan tawkrabasu Tripura da Manipuri lup amatana numit asi palan tawkhibagi pau phangde Sarkar gi yathang matung ina Agartala Saharda khutta maitai lolna iba poster aduga mangda maitai mengna iba banner pairaga malem gi imalol numitta imalon khudingbo ikai khumnagadabani haina lambi shurokta satlambasu maru eba thoramda babo oihanba natana Manipuri kana amata imalona karigumba warol fongbagi khudong saba piba lekide Asumna malem gi imalon numit pangthokhi Manipuri singna August kun numit asi nipan suba schedule da sannaba lol gi numit haina palantawi adubo laibak thibadi Manipuri lup sangstan amatana malem gi imalon numit pu ikai khumnaraduna palantawkibagi pau thengnade panbayabadi mama lol gi dama English singma samapan yangkhai gani thoigi February kun ga mathoi nongpok Pakistan haujingna Bangladesh da Bengali singna satakiba khongjang da punsi pontha oikraba athawbusingbu sadranjali katpu oina numisi bala mitrebaksha diwas haina Bengali khaktana palan tawduna lakhi English singma chamapan humpuga mathoida me taraga mapanda Assam Silchar da Bangla lol gi damak miyoi taraga mathoi punsi pontha pikhi asumna English singma chamapan maudraga taruki March tang taraga tarukta mama lol gi damak Assam Pasakandida Rel Koko Andolon da Yaukhiba Lemnai Ningol Masa Sudesha Sinha Police ki Nomoi Panduna Sahida Oiki Tripura da su Kagbarak Lol Gidamak Punsi Pontha Pikhiba Yaukre Hairi Mama Lol Gidamak Manipuri Kana Amata Thawai Thaba Yaukhidrabasu Manipuri Lolbu Sangvidangi Nipan Suba Schedule Salhanabagi Davida Satakhiba Khongjangda Jail sangbadi yaukre asumna mama lol bunung sijaba khonai sa singi thaudang amadi thawai tha khraba athawba singbu ikai khumnaba utpa oina Tripura da English sunga samapan maudraga marida matamdugi Shiksha Mantri Anil Sarkar na khonaba kanbadagi February tang kunga matoi numit asi Tomar Baksha Amar Mitya Baksha haibadi nangi lol aigi ima lol ni haiba amana amagi lol bu ikai khumnahanbagi pandamda lol punamapu konchilaga thoram kya yauhanduna palan tawba hauki English sunga samapan maudraga mapanda UNO na amuk International Mother Languages Day palan tawba haina lepladuna English sing ani sahidagi malem gi lebak samaga marfugani pana numitsi Anistarjatiki thakta malem gi imalon numit haina lol kutingmu ikai khumnaraduna palan tawba hoki aduga Tripura da Bangla Kabarkata natana Manipuri sakma mak halam kuki Vishnupriya Manipuri na singba masing likpa lol kaya busu makhoi gi mama lol da worol phongdokpagi khudong saba pirabadi aman amagi lol bu ikai khumnabasi sadak oigani haipa pawmusu makhatana phongdoknarakle Atopa pawamana Raizamari Union Territory ama Bidhan Sabha Mikhal Assam Samu Kungatar West Bengal Saniga Maudragamari Kerala Samagam Nifu Tamil Nadu Saniga Kuntragamari Amasum Puduseri Kuntra Bidhan Sabha gi Mikhal Lagliba Mars Kungatareti Me Anigi Manung Pangtolagani West Bengal Yoina Mikhal Tangkak Nipan Tona Pangtokani Hydriba Bidhan Sabha gi Mikhal Asida Submagi Sit Sanipan ga kun mari ki damak polling station lag aniga point tareta punna voter miyoi crore taraga nipan ga point humpuga nipana masa gi bot thadagani hari tangkak nipan thokna pangthokadaba West Bengal da March kun ga taret April ama April taruk April tara ga taret April kun ga nithoi April kun ga taruk amasum April kun ga mapan aduga Assam da March
kunga taret April amasum April taruk ni Kerala da April taruk Tamil Nadu da su April taruk Puducherry da su April taruk ta mikhal oigani haba paw mu su phongki maka chatharak pora oina atopa maru oiba Manipur gi oiba paw khramu mayam na share tawjaram ge Manipur Board of Secondary Education Manipur amasum Council of Higher Secondary Education Manipur da appellate tawba school sing English ni kunga mathoi kunga ni thogi academic section laglibe April manga dagi hauragani amasum 12 ki board amasum council gi parikya su megi manga ahanba sayol dagi hauragani as education of director Laishram Nanda Kumar Singhana asumna hai class 6 dagi 8 forward tamliba mahi tha sigi Nepal dagi school hanglagani mathang academic section gi oina class 11 gi natana atai class singi ming sanbasu tha sigi kundagi hauragani class 5 amasum masigi makhada leiba school singda thabak tawriba teaching amasum non teaching amasum grade 4 staff singna school kanaba director na khangan khi mahakna hai mahairoi singni school karakpada mama mapa ge ayaba yawadabni school singda class sing sathabda covid 19 gi SOP mapung phana nga kadabani haba pawm su phongnokhi hari masum loisala point Manipur ge covid 19 update mayam da update pijaram ge yam ni ngakni oina mayam government of Manipur covid 19 kamal control room dagi thadurakpa press release number 344 ngarang tang marigi pumanga phongi oiba update mayam da covid 19 update pijaram ge pung kun ngamari da mayam Manipur covid 19 miyo amata nahan khidre haba pawm si yamna mak nungai ba pawm oiri Manipur da mayam miyo amata covid 19 nahan khidre ngarang di aduga miyo amata su covid 19 sikhidi hari aduba apun wonation khiba miyo masingdi sahumga humdraga humdoini yamna mak ngakni oiba pawm su oiri mayam sukuirakpa matam asida adum covid 19 positive oiduna lakpani tabu ngarang di covid 19 miyo amata nahan khidre haibasine amasum apun moina Manipur covid 19 nahan khiba miyo masingsi lising kun mapan ga saniga marfugom da shujin kre aduga general population dagina lising kun ga manga ga sani pan ni fugam mapani aduga central security personnel dagina lising hum ga samri ga kontra ga marini aduga apun moina phan khiba negative hen khiba miyo masingna lising kun ga nipan ga sani pan ga humdra ga nipan sukre bakoi sigi manungda general population dagi lising kun ga manga ga samri ga ni fugam mapani majab central security personnel dagina lising hum ga samri ga kun mapani aduga hauji Manipur na halaga laiba miyoy masingsi covid 19 positive oiribasi subna ge miyoy kuntraga ni thoi katanga shiragle kuntraga ni thoi sigi manungra general population gi miyoy kuntraga mathoini amasum central security personnel gi subna ge miyoy amakhakni aduga hauji khoi state ki oiriba recovery rate si adugi mantik singtha ningai oina fagalakni myam recovery rate si 98.61% laidi hanisu press release na makhatari aduga ma'am khoigi Manipur gi oiba covid 19 vaccination gi data ma'am da update pijaram ge March ahum pokki oiba update ma'am anau boina vaccination kap khiba miyoy masingsi lising ahum ga saniga March fu katar uni adu apun boina kap khiba miyoy masingna lising humpu ga sangwa ga humpu ga taruk yaukre aduga ngasi fawbada apun masing healthcare workers in the vaccinated tawgibasi ma'am sumna gi lising kuntra ga nifugu ni thoini ado makhoi sinsigi manungda director of RIMS Zenims Family Welfare Service State Mission Director amasum Director Health Services the CMOS DFWOS DIOS of the district the chairman ka managing director of Sijo Hospital and Babina Diagnostic ni aduga mayam khoi Manipur da covid 19 vaccine ji ka khiba matamda haidi adverse event haidi immunization gumba adugi reaction allergy gumba sogum thokpasi tudong laikide tabu nasi phobi oina miyoy nifuga teret khakti mil reaction gumba home care da leiba sina thena ki hairi tabu hojikti fully recover tawre haini su press release na makhatana phungdoror gidugo mayam nungdaram gi anau no i pauksing update pijarake adu funga minersi hojiki oina di Manipur top channel gi mekeri gi mayam kainarsen thank you